Channel asida dombu amukana taram nokshin jerabaga loinana Pakistan di election ki matungda yamna kuina chanai na duna leiram logi matungda aroi bada makhoi government si semkre haujik Pakistan ki anouba amasung kunmari suba prime minister se Shahbaz Sharif na oikre Shahbaz Sharif ase matam amagi prime minister Nawaz Sharif ki manau nupani Nawaz Sharif ase England dagi election asigi lakhibani amasung mak lakhibase mai pakle haibiyare maramdi mana mak natrabasu magi manau na kunmari suba Pakistan ki prime minister oiba phangle aduga prime minister pham asi semdringai mamangda makhoi gi national assembly ki speaker ama khanki miyam da vote tawraga amasung madugi maming Aya Sadiq kawi Aya Sadiq ase speaker oikrabagi tungda amuka prime minister pham asigi damakta voting tawnaki maramdi prime minister pham asigi contest lay Shahbaz Sharif prime minister oining de kangluk amasulai maram asina voting tawnaki Shahbaz Sharif ki against the prime minister pham pu ke haina leblak punupa adugi maming Amar Ayub kawi makhoi ani se voting tawnarbi tungda Shahbaz Sharif na 201 vote phangkre amasung Amar Ayub asina marfu 32 vote khakta phangki adugi matungda makhoi gi speaker na Shahbaz Sharif anouba post asigi damak miyam na apamba oire haida lauthol obi matungda mahak onda prime minister gi phamase sinarba tungda speaker na prime minister gi phamam langda kausin ki masigi matungda mahak na assembly da prime minister oirabagi tungda ahan ba lecture ahan ba speech pifam thokpu pihanki Magi speech da Pakistan na leithaduna leiraba amudi wari nangniba sentumgi achinba masi karamda kwakhan gani haiba adugi wafam kya thamki loin Kashmir amudi India gi marakta leiriba issue ase yamna chawba maki government asigi priority oini masi solve torba yalagni haiba wafam su haiki Nixing gi abadi Shahbaz Sharif ki party asigi maming PMLN kawi aduga makhoida tongsilibase party taret amasuni amram de Imran Khan gi live ase achin bagi matakta achin ba problem gi matakta problem oirak pa yada lai haina khalli maramdi makhoi gi party ase opposition di aduga opposition haibasidi weak ni adugi matakta Imran Khan gi matakta anouba case amasu thomjin khrabani aduna Imran Khan gi live ase ahal oirak pasida khara problem oihan ki gadra khangna haibasi chingnani ngai oi